Ngasisu mahausa-gumna Sanalebak Story Collection na mayamgidamakta nungairaba wari ama puduna lakjari. Wari asigi mamingna Ningol amadi yumgi mau. Wari asibu ibirakpana nanausana wangkem. Hauzik mayamgi mafamda wari asi kudol tamsari mayam punna taminarasi. Ibungol lemba. Karai da legraba zanu tawribasibo. Famda legraba zala. Thabana hairibadu masanapi lainambi adu taraduna mamada hairi. Ima, tasawdo famda ngagi masinja kitang tharugena hairambane ingonda. Oh pare. Chak sanaba haige tawbani. Adudi nabung halaga sarasiko. Hoi ima yaye. Aisu migi pinaba phise amukta phanglamkhige. Tasaw halapa ngai boina. Hoi loisilo. Nang tasaw halaga sango. Hoi ima. Asum nang hak leiraga lemba famdagi halaktuna mayumda sanglei. Mabungna halakpadu ubada lainambina mabungda yenglaga. Tachaw, imana sak loirabane. Aikhoi so tasaw halapa ngairambane. Tasaw halaga sarasena. Hoi, charsi. Tasaw sune khongkhusi amta hamakhige. Imado chak thiramoy yoisan. Hoi tasaw. Adudi loiraga changbiro. Ai changhamage tasaw. Hoi. Asi hairaga lainambisu imungda changkhirami. Lembasu makhong makhut chamthoklaga imungda changami. Lao isa sak lamamani. Hoi ma. Asumna makhoisu cha ising saminarami. Nong manungthildani. Lemba amadi mag khangnasabi sanariga school gi lampaki matai amada wari sanarami. Talemba aibu unasi haina kauthore isibu kari leirage. Maram leitradi aina noi lekai da laga nangbu gupthopu unabase yadraba ise. Pare. Adu dei chalagi ko. Lemba asi hairaga sausina duna sakhige tawi. Magi matau adu da sanarisu. Hatu lembagi kudang adu pharaga phamthale aduga lemba da onsilaga as talemba sidiba onthokna phingre phagi tawbaga sibo yadraba nangido phagi oirasu aibu nusibidaba malap kanana haiba talemba bu nusidi haide aina haiba is yam khangbireda khangine aibu maram leitradi nangi nakta lakpaga se yadabagi maongda Talemba yareba aina sumna sum haibaneba ado talemba na laibase masigi maram amadi soidana leiromgani nongmata maram leitana laktaba talembani hairo maramdo ho nangse pharagena laiba chela se habada yadabagi yari ko phagida tawbira nokhi asiba wanina asengbani kaino ngasi pharadoni pharase khudangse thangtokjare se pharo lembana sanari ki makhut adu paire adumna pairakpa aduda sanari pakhatuna lembada haire talemba kaino adumai tawno ngai khoba sanari ki mataw aduda lemba nokle aduga kina kiriba aduga na khut macha se tingthorkna ga tawri hauzik pugradi kapni do awaibaga malure nangsidi phagi tawnida hauzik nangbu yumda pusinba yadri matam khitang leiraga pusindoini matamdada nangna yadabase yar haujikti nangbu chelase so hairida aduneba talembaso tanba yamba tansinko aisu tansinkhige hayengwai aina awan pot mayamga purapada pahamdro matamdada lembagi nupise awan pot thokne yamna purakhreda kaina hainabadu pamdro nangi nupadi awan poka ke pamjade ko aigidi nakak pame nasangak talaso yayi aigidi adubu nangna purakani khalabani na yumacha masage na tawrise asaubu masada yar talembana adu khalabasu megi meeting dadi yaroi yar asauba masada ba asauba masaram natradi jelloeba asauba masawa taridana adu sanare hayeng wai nangna ikhoida mawoina leiraba matamda aigi ima isanupi makhoibu nangna nangi ima amadi nanaw nupi gumna khalaga nungsibigadabani ko talemba
ꯑꯩ ꯇꯥꯂꯦꯝꯕꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯃꯗꯤ ꯏꯆꯟꯅꯨꯄꯤꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏꯗꯧꯔꯤꯕꯅꯣ? ꯑꯩꯒꯤꯗꯤ ꯏꯈꯥꯗ ꯏꯄꯥꯅꯨꯄꯥ ꯑꯃ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯇꯥꯂꯦꯝꯕꯒꯤ ꯏꯆꯟꯕꯨ ꯑꯩꯅ ꯅꯨꯡꯁꯤꯒꯅꯤꯌꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯤꯉꯣꯜꯒ ꯃꯧꯒ ꯌꯥꯅꯗꯕ ꯅꯨꯡꯁꯤꯅꯗꯕ ꯂꯩꯅꯔꯤꯁꯤꯡꯁꯦ ꯇꯥꯂꯦꯝꯕ ꯃꯗꯨ ꯑꯩꯗꯤ ꯄꯥꯝꯗꯤꯌꯦ꯫ ꯑꯗꯨꯅ ꯏꯆꯟꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯅ ꯂꯩꯒꯅꯤꯌꯦ꯫ ꯃꯗꯨꯅꯤ ꯁꯅꯥꯔꯩ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ꯫ ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯁꯨ ꯇꯥꯒꯅꯤ, ꯏꯃꯥ ꯑꯃꯗꯤ ꯏꯆꯟꯒꯤ ꯋꯥꯁꯨ ꯇꯥꯒꯅꯤ꯫ ꯅꯥꯀꯜ ꯑꯃꯇꯪꯒꯤ ꯋꯥ ꯇꯥꯔꯒ ꯑꯩ ꯊꯕꯛ ꯇꯧꯔꯣꯏ꯫ ꯇꯥꯂꯦꯝꯕ ꯑꯩꯁꯨ ꯃꯗꯨ ꯄꯥꯝꯖꯩ꯫ ꯑꯩꯁꯨ ꯍꯟꯗꯛ ꯐꯥꯏꯅꯦꯜ ꯊꯥꯒꯤ ꯍꯧꯔꯛꯄꯁꯤꯗ ꯌꯨꯝ ꯁꯥꯔꯒꯦ ꯇꯧꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯌꯨꯝꯗꯨꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯗꯨꯅ ꯁꯪꯒꯣꯏꯁꯨ ꯑꯣꯏꯕ ꯌꯥꯕ ꯌꯨꯝ ꯃꯃꯥꯡꯗ ꯊꯝꯃꯒꯦ꯫ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯒ ꯇꯧꯔꯒ ꯆꯤꯡꯊꯣꯛꯇꯣꯏꯅꯤ, ꯈꯨꯠꯂꯥꯏ ꯇꯧꯔꯒ꯫ ꯑꯗꯨꯒ ꯍꯌꯦꯡ ꯍꯧꯖꯤꯛ ꯁꯥꯒꯗꯧꯔꯤꯕ ꯌꯨꯝꯁꯤ ꯂꯣꯏꯔꯒ ꯍꯣꯡꯖꯤꯜꯂꯒ ꯍꯥꯟꯅꯒꯤ ꯌꯨꯝꯁꯦ ꯑꯇꯩꯁꯤꯡꯗꯣ ꯂꯧꯊꯣꯛꯂꯒ ꯁꯪꯒꯣꯏ ꯑꯣꯟꯕ ꯌꯥꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯍꯦꯟꯅ ꯐꯔꯦ꯫ ꯁꯦꯟꯁꯨ ꯌꯥꯝꯅ ꯆꯪꯗꯕ꯫ ꯍꯌꯦꯡ ꯌꯨꯝ ꯑꯃ ꯂꯩꯔꯗꯤ ꯁꯪꯒꯣꯏꯁꯨ ꯂꯩꯔꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯌꯥꯝ ꯐꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯔꯦꯅ ꯈꯜꯂꯕ꯫ ꯍꯣꯏ ꯇꯥꯂꯦꯝꯕ, ꯑꯗꯣ ꯇꯥꯂꯦꯝꯕꯁꯨ ꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯟꯕꯤꯔꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯊꯤꯔꯝꯕꯅꯤ꯫ ꯍꯣꯏ ꯌꯥꯔꯦ ꯆꯪꯉꯣ ꯅꯪꯁꯨ꯫ ꯑꯩꯁꯨ ꯆꯠꯂꯒꯦ, ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯇꯥꯂꯦꯝꯕ꯫ ꯑꯁꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯃꯃꯥ ꯁꯥꯟꯇꯤꯗꯨ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯁꯥꯟꯇꯤ ꯃꯆꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯣꯛꯄꯁꯤꯗꯤ ꯀꯌꯥꯝ ꯂꯥꯞꯄ ꯊꯣꯡꯒꯥꯟꯅꯣ ꯈꯪꯗꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯀꯨꯏꯈ꯭ꯔꯦꯗ꯫ ꯏꯃꯥꯁꯦ ꯆꯦꯡ ꯅꯆꯟ 4 ꯈꯞꯄꯦ ꯍꯥꯏꯕꯅꯤꯗ." ꯃꯃꯥꯒꯤ ꯋꯥꯇꯥꯗꯨꯗ ꯁꯅꯥꯔꯩ ꯃꯃꯥꯗ ꯂꯠꯂꯤ ꯇꯧꯔꯗꯨꯅ, "ꯏꯃꯥ, ꯑꯩꯗꯣ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯕꯗꯨꯗ ꯊꯣꯛꯂꯨꯕꯅꯤ ꯏꯃꯥ." "ꯀꯔꯤ ꯃꯥ ꯍꯥꯏꯕ? ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯥ ꯌꯧꯈ꯭ꯔꯕ? ꯌꯥꯏ, ꯈꯔ ꯂꯩꯔꯗꯤ ꯃꯣ ꯍꯥꯏꯅꯁꯨ ꯀꯧꯔꯛꯄ ꯌꯥꯏ꯫ ꯅꯣꯏꯒꯤ ꯃꯥꯗꯣ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" "ꯆꯠꯈ꯭ꯔꯦ ꯏꯃꯥ." "ꯌꯥꯔꯦ, ꯆꯪꯉꯣ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯇꯣꯔꯦ꯫ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯅꯕꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯔ ꯆꯠꯂꯣ꯫ ꯏꯃꯥ ꯁꯤ ꯂꯣꯏꯔꯒ ꯆꯪꯂꯛꯑꯒꯦ." "ꯍꯣꯏ ꯏꯃꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯅꯣꯡꯃꯒꯤ ꯍꯧꯈꯤ, ꯂꯣꯏꯈꯤ꯫ ꯂꯦꯝꯕ ꯃꯥꯁꯨ ꯌꯨꯝ ꯁꯥꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯂꯦꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯊꯩꯔꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯟꯁꯨ ꯇꯥꯔꯗꯨꯅ ꯃꯃꯥ ꯊꯕꯥꯅ ꯃꯄꯨꯔꯣꯏꯕꯗ ꯋꯥ ꯍꯥꯏꯔꯛꯏ꯫ ꯊꯕꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯍꯥꯟ ꯃꯈꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯔꯨꯕꯅꯤ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯅꯪꯅꯅꯦ ꯄꯥꯎ ꯍꯟꯕꯗꯣ ꯆꯠꯄꯤꯔꯣ꯫ ꯑꯩꯅ ꯃꯥ ꯃꯃꯦꯔꯥꯒ ꯇꯥ ꯆꯥꯎꯕꯗꯨꯒ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯂꯥꯛꯂꯅꯤ ꯃꯈꯣꯏꯁꯨ꯫ ꯑꯩ ꯏꯃꯧꯗꯣ ꯂꯧꯕꯤꯔꯨꯈꯤꯒꯦ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯂꯩꯅꯝꯕꯤ, ꯅꯪꯅ ꯅꯄꯥꯕꯨꯡꯒꯤ ꯃꯐꯤ ꯃꯔꯣꯜꯗꯣ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ꯫ ꯏꯃꯥ ꯊꯦꯡꯈ꯭ꯔꯦ, ꯆꯠꯂꯦꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯣꯟꯊꯣꯛꯅ ꯇꯥꯍꯈ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ꯫ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥꯅ, ꯅꯃꯥꯁꯦ ꯃꯃꯧ ꯅꯤꯡꯕꯅ ꯃꯁꯥꯁꯤ ꯂꯩꯇꯥꯗꯅ ꯆꯠꯈ꯭ꯔꯦꯅꯦꯁꯦ꯫ ꯏꯔꯥꯡ ꯍꯦꯛ ꯂꯥꯡꯂꯗꯅ꯫ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯒꯤ ꯐꯤ ꯑꯉꯧꯕꯗꯨ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯄꯥ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯍꯟꯁꯤꯡꯁꯨ ꯂꯥꯛꯑꯅꯤ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯨꯝꯅ ꯃꯄꯥꯁꯨ ꯄꯥꯎ ꯍꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯧꯁꯨ ꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯑꯍꯟꯁꯤꯡ ꯇꯧꯔꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯃꯅꯦꯝ ꯃꯆꯟ ꯑꯍꯜ ꯂꯃꯟ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯂꯦꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯔꯩꯅ, "ꯏꯃꯥ, ꯄꯥꯕ, ꯆꯥꯁꯤꯗ ꯂꯩꯖꯔꯦ." "ꯊꯝꯃꯣ." ꯁꯅꯥꯔꯩ ꯃꯅꯦꯝ ꯃꯀꯨꯗ ꯆꯥ ꯑꯗꯨ ꯄꯤ꯫ ꯈꯝꯕꯅ, "ꯏꯃꯧꯒꯤ ꯆꯥꯁꯤꯗꯤ ꯅꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯂꯣꯜꯂꯒ ꯑꯩꯕꯨ ꯄꯤꯊꯛꯄ ꯆꯥꯗꯣ ꯃꯗꯨꯗꯒꯤ ꯍꯦꯜꯂꯤꯍꯩ꯫ ꯍꯥꯎꯈ꯭ꯔꯦ ꯏꯃꯧꯒꯤ ꯆꯥꯁꯤꯗꯤ." "ꯍꯥꯏꯕꯤꯌꯣ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯖꯔꯣꯏꯌꯦ꯫ ꯌꯥꯝꯅ ꯍꯦꯜꯂꯛꯈꯤꯅꯤ꯫ ꯑꯋꯣꯟ ꯆꯥꯕ ꯃꯀꯨꯕꯣꯛ ꯍꯥꯏꯁꯤꯅꯤ꯫ ꯅꯍꯥꯟꯋꯥꯏꯅ
ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯈꯨꯠꯅ ꯂꯣꯟꯕ ꯆꯥꯗꯣ ꯅꯣꯡꯃꯒꯤ ꯊꯛꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯒ ꯊꯕꯥꯛ ꯈꯝꯕꯗ ꯋꯥꯔꯧꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯅꯣꯛꯂꯛꯏ꯫ ꯈꯝꯕꯅ ꯏꯃꯧ ꯅꯨꯄꯤ ꯅꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯦ ꯑꯩꯅ ꯏꯃꯧꯒꯤ ꯆꯥꯁꯦ ꯍꯥꯎꯋꯦ ꯍꯥꯏꯕꯁꯤꯗ꯫ ꯍꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯄꯣꯛꯆꯗꯤꯌꯦ ꯍꯣ ꯄꯣꯛꯆꯗꯦ꯫ ꯏꯃꯥ ꯄꯥꯕꯒꯤꯁꯦ ꯏꯃꯥꯗ ꯂꯛꯅꯔꯤꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤꯗ ꯁꯛꯇꯥꯁꯦ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯃꯨꯡꯗꯒꯤ ꯂꯩꯅꯝꯕꯤ ꯊꯣꯔꯛꯂꯒ ꯏꯅꯝꯃ ꯀꯩꯅꯣ ꯆꯥ ꯄꯤꯅꯤ ꯊꯣꯛꯈ꯭ꯔꯒ ꯁꯨꯛꯆꯪ ꯆꯪꯂꯛꯇꯤꯗꯨꯕꯣ? ꯑꯩ ꯉꯥꯏ ꯉꯝꯗ꯭ꯔꯗꯅ ꯏꯅꯝꯃꯒꯤꯁꯨ ꯌꯥꯎꯅꯅꯦ ꯆꯥꯁꯦ ꯄꯨꯊꯣꯔꯛꯑꯕꯅꯤ꯫ ꯑꯗꯨꯅ ꯐꯔꯦ ꯁꯤꯗ ꯑꯣꯏꯅ ꯊꯛꯂꯁꯤ꯫ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯒꯅꯦ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯕ꯫ ꯍꯣꯏ ꯁꯦ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯝꯕꯤ ꯃꯅꯝꯃꯗ ꯆꯥ ꯑꯗꯨ ꯄꯤꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯩ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕ ꯐꯥꯝꯗꯒꯤ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯏꯃꯨꯡꯒꯤ ꯃꯤ ꯄꯨꯝꯕ ꯅꯣꯛ ꯅꯣꯛꯇꯅ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ꯫ ꯃꯣꯏꯗꯁꯨ ꯍꯟꯕꯤꯔꯛꯂꯦꯗꯅ ꯑꯩ ꯆꯥ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯂꯦꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯆꯧꯕ ꯅꯪꯅ ꯄꯨꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣꯅꯦ? ꯉꯥꯅꯦ ꯄꯥꯕ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯦꯅ ꯑꯩꯅ ꯅꯨꯄꯥ ꯏꯜꯂꯉꯒ ꯐꯥꯔꯛꯄꯅꯦ꯫ ꯅꯥꯄꯤ ꯆꯥꯕꯤ ꯑꯆꯧꯕ 3 ꯂꯛꯄꯅꯦ꯫ ꯑꯅꯤꯗꯤ ꯊꯥꯗꯈ꯭ꯔꯦ ꯑꯆꯧꯕ ꯑꯃ ꯈꯜꯂꯒ ꯐꯥꯔꯛꯑꯕꯅꯦ꯫ ꯃꯣꯏꯇꯥꯆꯧ ꯆꯥꯁꯤꯗ ꯂꯩꯔꯦ꯫ ꯀꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕ ꯆꯥ ꯑꯗꯨ ꯂꯧꯔꯒ ꯊꯛꯏ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯦꯗ ꯁꯤꯗꯤ꯫ ꯆꯥꯎꯔꯦꯕꯨ ꯁꯤꯗꯤ ꯐꯖꯅ ꯆꯥꯎꯔꯦ꯫ ꯏꯃꯥ ꯏꯅꯝꯃ ꯉꯥꯁꯦ ꯊꯣꯡꯂꯁꯤꯀꯣ ꯉꯥ ꯊꯣꯡꯕ ꯆꯥꯗꯕ ꯀꯨꯏꯔꯦꯕ꯫ ꯍꯩꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯉꯥꯁꯦ ꯊꯣꯡꯅꯕꯅꯤꯅꯦ ꯅꯪ ꯇꯥꯆꯧꯅ ꯄꯨꯔꯛꯂꯤꯕꯁꯦ? ꯃꯁꯤꯗꯤ ꯅꯣꯏꯗꯤ ꯁꯨꯃꯥꯏꯅ ಚಾನೇನ ꯄꯨꯔꯛꯂꯒ ꯊꯣꯡꯂꯗꯤ ꯂꯣꯏꯅ ꯆꯥꯈ꯭ꯔꯅꯤꯅ ꯌꯥꯏꯊꯣꯛꯂꯁꯤ ꯈꯔ ꯉꯧꯔꯒ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯍꯦꯛꯇ ꯍꯥꯏꯗꯨꯗꯤ꯫ ꯍꯣ ꯑꯗꯣ ꯉꯁꯤꯗꯤ ꯊꯣꯡꯂꯅꯤ ꯍꯥꯏꯕ? ꯀꯔꯤꯒꯤ ꯊꯣꯡꯂꯣꯏꯗꯧꯔꯤꯕꯅꯣ? ꯏꯆꯟꯅ ꯍꯥꯏꯕꯕꯣ ꯑꯃꯠꯇ ꯌꯥꯏꯊꯣꯛꯑꯣꯏ ꯂꯣꯏꯅ ꯊꯣꯡꯂꯒ ꯏꯆꯟ ꯄꯤꯖꯗꯣꯏꯅꯤ꯫ ꯃꯅꯝꯃꯒꯤ ꯋꯥꯗꯨꯗ ꯂꯩꯅꯝꯕꯤ ꯅꯣꯛꯆꯩ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯄꯥꯅꯦ ꯉꯥꯁꯦ ꯁꯦꯝꯕꯤꯔꯛꯂꯒꯦ꯫ ꯑꯆꯧꯕ ꯅꯪꯗꯤ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ꯫ ꯅꯆꯟ ꯍꯣꯏꯅ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯖꯔꯛꯂꯅꯤ꯫ ꯏꯄꯥ ꯉꯥꯁꯦ ꯁꯦꯝꯅꯕ ꯄꯨꯁꯤꯜꯂꯒꯦꯀꯣ꯫ ꯏꯆꯟ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯄꯥꯕꯅ ꯍꯜꯂꯛꯑꯅꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯏꯃꯥꯒ ꯃꯣꯏꯇꯥꯆꯧꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯎꯔꯣ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯖꯔꯛꯂꯒꯦ꯫ ꯍꯣꯏ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯃꯨꯡꯗ ꯂꯣꯏꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯃꯥ ꯅꯆꯥ ꯅꯨꯄꯤꯗꯨꯕꯨ ꯀꯔꯝꯅ ꯂꯩꯔꯤꯕꯖꯥꯠꯅꯣ ꯃꯗꯨꯕꯨ? ꯃꯣꯏ ꯄꯥꯕꯨꯡ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏꯗ ꯃꯅꯦ ꯃꯀꯨꯁꯨ ꯐꯔꯤꯕ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤꯗ꯫ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯏꯆꯥꯗꯨ ꯎꯗꯕ ꯀꯨꯏꯔꯦꯅꯦ ꯅꯪꯕꯨ ꯎꯅꯤꯡꯗꯕ꯭ꯔꯅꯦ ꯅꯪꯕꯨ? ꯎꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯆꯥꯕꯣ? ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯥ ꯄꯣꯛꯍꯧꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯥ ꯄꯣꯛꯆꯕꯅꯤꯅ ꯏꯆꯥ ꯅꯤꯡꯉꯣꯜꯗꯣ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯗꯤ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯃꯇꯪ ꯄꯣꯛꯆꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯏꯃꯧꯒꯗꯣ ꯎꯖꯒꯗꯕꯅꯤ꯫ ꯃꯃꯥ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯕꯅꯤ ꯄꯦꯟꯊꯣꯛꯅ ꯂꯩꯕ ꯇꯥꯔꯦꯗꯅ꯫ ꯃꯤꯒꯤ ꯃꯆꯥ ꯄꯤꯕ ꯄꯣꯛꯂꯒ ꯅꯪ ꯑꯩꯅ ꯂꯧꯔꯨꯕ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ ꯍꯧꯖꯤꯛ ꯃꯗꯨ ꯈꯜꯂꯒ ꯅꯤꯡꯗꯥ ꯇꯧꯔꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯉꯥꯏꯈꯣ ꯍꯧꯖꯤꯛꯀꯥꯟ ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯕ ꯈꯠꯅꯕꯒ ꯆꯩꯅꯕꯒ ꯇꯧꯅꯔꯤ꯫ ꯃꯁꯤꯕꯨ ꯅꯆꯥꯅꯨꯄꯤꯗꯣ ꯀꯃꯥꯏ ꯇꯧꯕꯖꯥꯠꯅꯣ? ꯑꯗꯨꯒꯤꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯏꯕꯦꯝꯃꯗꯣ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯃꯀꯨꯅꯁꯨ ꯃꯅꯦꯝꯅꯁꯨ ꯅꯣꯡꯃꯇ ꯑꯀꯟꯕ ꯈꯣꯟ ꯊꯥꯗꯦ꯫ ꯃꯆꯟꯅꯨꯄꯤꯗꯨꯁꯨ ꯏꯅꯝꯃꯥꯅ ꯂꯨꯅ ꯇꯧꯖꯈ꯭ꯔꯕ꯫ ꯆꯠꯂꯦ ꯆꯥꯔꯦ ꯃꯅꯝꯃ ꯃꯆꯟ ꯄꯨꯟꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯌꯦ꯫ ꯏꯕꯨꯡꯉꯣ ꯂꯦꯝꯕꯅꯁꯨ ꯂꯨꯅ ꯇꯧꯕꯅꯤꯗ꯫ ꯃꯁꯤꯁꯤꯡ ꯑꯁꯤꯒꯤ ꯍꯥꯏꯔꯨꯔꯕꯗꯤ ꯃꯣꯏ ꯄꯥꯕꯨꯡ ꯏꯆꯥꯅꯨꯄꯤꯗꯣ ꯁꯦꯟ ꯄꯥꯏꯗꯕ ꯃꯗꯨ ꯇꯣꯛꯈ꯭ꯔꯒ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯔꯦꯀꯣ꯫ ꯅꯪꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯂꯝꯃꯤꯅꯦ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯅ ꯈꯪꯂꯤꯕꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯈꯪꯂꯤꯕ? ꯍꯣ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕ ꯑꯁꯤꯗꯒꯤ ꯁꯅꯥꯊꯣꯏꯗꯣ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯃꯌꯨꯝ ꯄꯥꯜꯂꯤꯗꯅ ꯑꯗꯨꯗ ꯅꯍꯥꯟ ꯅꯣꯡꯃ ꯃꯄꯥꯝꯗ ꯂꯥꯛꯑꯦꯅ ꯂꯩꯔꯝꯃꯦ꯫ ꯑꯩꯅ ꯄꯥꯟ ꯗꯨꯀꯥꯟꯗꯒꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯨꯒꯦꯅ ꯆꯠꯄꯗ ꯑꯗꯨꯗ ꯑꯩꯅ ꯍꯪꯕ ꯑꯗꯨꯗꯅꯦ ꯃꯥꯅ ꯇꯝꯂꯛꯄꯅꯦ ꯂꯩꯀꯥꯏꯗꯨꯗ ꯍꯥꯏꯅꯔꯦꯌꯦ꯫ ꯀꯔꯤ ꯍꯥꯏꯅꯔꯤꯕ? ꯃꯤꯒꯤ ꯏꯃꯨꯡꯗꯤ ꯏꯃꯥꯕꯣꯛ ꯃꯧꯒ ꯅꯤꯡꯉꯣꯜꯒ ꯅꯣꯡꯉꯥꯟꯕꯗꯒꯤ ꯈꯠꯅꯕꯒ ꯆꯩꯅꯕꯒ
ꯃꯧꯅ ꯇꯧꯕ ꯊꯕꯛ ꯅꯤꯉꯣꯜꯅ ꯌꯦꯡꯁꯤꯟꯕ, ꯅꯤꯉꯣꯜꯅ ꯇꯧꯕ ꯊꯕꯛ ꯃꯧꯅ ꯌꯦꯡꯁꯤꯟꯕ, ꯁꯨꯃꯥꯏꯅ ꯌꯦꯡꯁꯤꯟꯅꯔꯒ ꯈꯠꯅꯕꯗ ꯑꯗꯨꯕꯨꯅꯤ ꯏꯃꯥꯕꯣꯛ, ꯁꯅꯥꯔꯩꯒ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯒꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯃꯤꯒꯤ ꯃꯆꯥꯁꯤꯡ ꯋꯥꯔꯛꯄꯗ ꯊꯕꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯨꯝꯅ ꯃꯔꯝ ꯃꯣꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯤ ꯂꯧꯔꯛꯎꯗꯅ, ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯤ ꯂꯧꯔꯒ ꯏꯃꯨꯡ ꯋꯥꯊꯣꯛ ꯑꯣꯏꯔꯦꯗꯅ ꯀꯥꯏꯅ ꯃꯆꯥ ꯃꯁꯨ ꯋꯥꯔꯛꯄꯗ ꯍꯥꯏꯅꯔꯤꯕꯅꯤ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯇꯝꯂꯛꯑꯝꯃꯤ ꯃꯤ꯫ ꯏꯕꯣꯍꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯍꯔꯥꯎꯖꯩ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯃꯥ, ꯃꯤꯅ ꯑꯗꯨꯝꯅ ꯇꯁꯦꯡꯅꯃꯛ ꯍꯥꯏꯕ ꯑꯣꯏꯔꯕꯗꯤ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦꯍꯦ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯔꯨꯗꯕꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯃꯤꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯀꯥꯡꯈꯣꯡ ꯆꯥꯍꯜꯂꯦ ꯍꯥꯏꯅ ꯇꯥꯗꯕꯤꯗ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯦꯍꯦ꯫ ꯃꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯁꯨꯅꯦ ꯏꯆꯥꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯍꯔꯥꯎꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯇꯥꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯁꯨ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯈ꯭ꯔꯦ꯫ ꯏꯪꯈꯣꯜꯁꯨ ꯁꯨꯕ ꯂꯣꯏꯁꯤꯜꯂꯁꯤ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ꯫ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒꯅꯦ ꯍꯦꯟꯖꯥꯡꯁꯤꯡ ꯑꯁꯤ ꯍꯦꯛꯂꯒ ꯂꯂꯣꯟꯕꯤꯁꯤꯡ ꯑꯗꯨꯗ ꯄꯤꯅꯕ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯗꯤ ꯆꯪꯂꯁꯤ ꯏꯃꯨꯡꯗ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯇꯨ ꯏꯃꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕꯒꯤꯗꯃꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯇꯥꯔꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯀꯩꯗꯧꯔꯒꯦ? ꯃꯣꯏꯇꯥꯆꯧ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯄꯥꯕꯨꯡ ꯏꯃꯥ ꯍꯣꯏꯁꯨ ꯆꯥꯅꯕ ꯇꯍꯧꯔꯦ꯫ ꯂꯣꯏꯗ꯭ꯔꯤꯕꯣ ꯃꯣꯏꯇꯥꯆꯧꯒꯤ ꯊꯕꯛꯇꯨꯕꯣ? ꯂꯣꯏꯔꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯒꯤ ꯊꯥꯅꯕ ꯉꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯁꯤꯗꯒꯤ ꯈꯥꯏꯗꯣꯛꯂꯒ ꯄꯨꯔꯒꯦ ꯇꯧꯕꯅꯦ꯫ ꯌꯥꯔꯦ ꯂꯣꯏꯔꯦ꯫ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯃꯛꯈꯤꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯆꯪꯕꯤꯔꯛꯑꯣꯀꯣ꯫ ꯍꯣꯏ, ꯆꯪꯉꯝꯃꯣ ꯑꯩꯁꯨ ꯆꯪꯉꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯁꯨ ꯏꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯂꯦꯝꯕꯁꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯔꯤ ꯍꯤꯟꯖꯥꯡꯅꯣ ꯉꯁꯤꯒꯤꯁꯤꯕꯣ? ꯌꯣꯡꯆꯥꯛ ꯑꯃ ꯏꯔꯣꯜꯂꯝꯃꯦ, ꯑꯗꯨꯒ ꯉꯥ ꯑꯃ ꯉꯧꯔꯝꯃꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯆꯥꯛꯇꯤ ꯑꯗꯨꯝ ꯆꯪꯉꯅꯤ ꯈꯪꯉꯦ꯫ ꯆꯥꯎ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯅꯪꯁꯨ ꯅꯆꯟꯒ ꯄꯨꯟꯅ ꯆꯥꯔꯣ꯫ ꯍꯣꯔꯦꯟ ꯅꯇꯣꯝꯇ ꯆꯥꯕꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯌꯦ꯫ ꯏꯃꯥ, ꯀꯩꯁꯨ ꯇꯧꯔꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯃꯣꯏꯇꯥꯆꯧ ꯍꯣꯏ ꯆꯥꯕ ꯂꯣꯏꯗꯅ ꯑꯩ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯇꯧꯕꯅꯦ꯫ ꯑꯩ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯦꯗ, ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ꯫ ꯅꯃꯥ ꯍꯣꯏꯒ ꯄꯨꯟꯅ ꯆꯥꯔꯣ꯫ ꯍꯣꯔꯦꯟ ꯅꯇꯣꯝꯇ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ꯫ ꯏꯅꯝꯃ, ꯑꯩꯁꯨ ꯏꯇꯣꯝꯇ ꯆꯥꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯌꯦ, ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯌꯥꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯁꯅꯥꯔꯩ ꯂꯩꯅꯝꯕꯤꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯏꯄꯥꯁꯨ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯑꯃꯨꯛ꯫ ꯄꯥꯕꯨꯡ, ꯌꯥꯔꯒꯗꯤ ꯊꯕꯛ ꯁꯨꯕꯗꯣ ꯆꯠꯄꯤꯔꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯂꯪꯐꯩꯗ ꯂꯩꯔꯒ ꯁꯨꯕ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯄꯥꯕꯨꯡ ꯏꯕꯥꯅꯤ ꯄꯨꯟꯅ ꯐꯥꯔꯝꯁꯤꯗ ꯌꯦꯟ ꯉꯥꯅꯨ ꯍꯣꯠꯅꯃꯤꯟꯅꯔꯒ ꯏꯄꯥ ꯏꯆꯥ ꯁꯦꯟ ꯄꯨꯟꯅ ꯇꯥꯟꯕ ꯌꯥꯏ꯫ ꯄꯥꯕꯨꯡ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯗꯣ ꯆꯠꯄꯤꯔꯅꯨ꯫ ꯍꯥꯏꯒꯨꯝꯃꯗꯅ ꯃꯣꯏ ꯄꯥꯕꯨꯡ, ꯆꯠꯂꯅꯨ꯫ ꯂꯝ ꯂꯥꯞꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯑꯩꯈꯣꯏꯁꯨ ꯄꯨꯛꯅꯤꯡꯁꯦ ꯏꯔꯨꯝ ꯂꯨꯝꯖꯗꯦ꯫ ꯅꯆꯥꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯅ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯔꯒ ꯂꯩꯔꯣ꯫ ꯅꯍꯥꯟꯋꯥꯏ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯨꯗ ꯆꯠꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡ ꯆꯥꯎꯔꯕꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯪꯐꯩꯗ ꯆꯠꯄꯗꯣ ꯆꯠꯄꯤꯔꯅꯨ꯫ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯍꯥꯟꯅ ꯄꯨꯟꯃꯤꯟꯅꯔꯝꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯅ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯦꯛ ꯌꯥꯊꯣꯛꯂꯝꯃꯤ, ꯑꯗꯨꯒꯤꯅꯤꯗ꯫ ꯈꯨꯔꯥ ꯍꯣꯏꯗꯣ ꯑꯩ ꯍꯣꯔꯦꯟ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ, ꯄꯥꯕꯨꯡꯗꯤ ꯆꯠꯂꯔꯣꯏꯅ꯫ ꯄꯥꯕꯨꯡꯗꯤ ꯂꯪꯐꯩ ꯆꯠꯄ ꯌꯥꯔꯔꯣꯏ, ꯁꯤꯗ ꯅꯆꯥꯒ ꯄꯨꯟꯅ ꯁꯨꯔꯒ ꯂꯩꯔꯁꯤ꯫ ꯏꯆꯥꯁꯤꯡꯅ ꯌꯥꯗ꯭ꯔꯕꯗꯤ ꯏꯄꯥꯗꯤ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ? ꯐꯔꯦ, ꯑꯗꯣ ꯏꯄꯥ ꯍꯧꯒꯠꯂꯝꯃꯒꯦꯀꯣ, ꯅꯈꯣꯏ ꯆꯥꯍꯧꯈꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯈꯤꯔꯝꯃꯤ꯫ ꯊꯕꯥꯅ, ꯊꯔꯤꯛꯂꯩꯃ, ꯀꯩ ꯍꯥꯏꯒꯦ ꯏꯆꯦ? ꯀꯔꯤ ꯂꯧꯒꯗꯕꯅꯣ? ꯅꯪꯒꯤꯁꯤꯕꯨ ꯕꯦꯁꯣꯟ? ꯌꯥꯎꯋꯦ ꯏꯆꯦ, ꯀꯌꯥꯒꯤ ꯄꯤꯔꯛꯎꯒꯦ? ꯄꯋꯥ ꯑꯃ ꯄꯤꯔꯛꯑꯣ꯫ ꯀꯌꯥꯅꯣ? ꯂꯨꯄꯥ 1ꯅꯤ ꯏꯆꯦ꯫ ꯍꯣ, ꯑꯗꯨ ꯄꯤꯔꯛꯑꯣ, ꯑꯗꯨꯒꯅꯦ ꯑꯂꯨꯗꯣ KG 1ꯒ ꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯏꯆꯦ, ꯄꯤꯖꯔꯛꯂꯒꯦ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯁꯨ ꯄꯣꯠ ꯂꯩꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯕꯥꯅ, ꯍꯩꯃꯥ, ꯏꯆꯦ ꯃꯦꯝꯆꯥ, ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅꯣ? ꯍꯣ, ꯊꯥꯎ ꯂꯩꯕ ꯂꯥꯛꯂꯝꯕꯅꯤꯗ, ꯅꯨꯃꯤꯗꯥꯡꯒꯤꯅꯦ ꯊꯥꯎ ꯌꯩꯅꯕ ꯂꯩꯔꯝꯗ꯭ꯔꯕ꯫ ꯑꯣ, ꯊꯕꯥ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯅꯔꯥꯏꯕꯛ ꯐꯈ꯭ꯔꯦꯗꯀꯣ꯫ ꯃꯦꯝꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯊꯕꯥ ꯅꯣꯛꯃꯤ ꯇꯧꯔꯒ, ꯏꯆꯦ ꯃꯦꯝꯆꯥ, ꯀꯔꯤꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯣꯗ? ꯀꯔꯤꯒꯤ ꯐꯗ꯭ꯔꯤꯕꯅꯣ? ꯅꯪꯒꯤꯗꯤ ꯅꯆꯥꯗꯒꯤ ꯅꯃꯧꯗꯒꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯕ, ꯅꯣꯡꯃꯇꯁꯨ ꯈꯠꯅ ꯆꯩꯅꯕꯁꯨ ꯇꯥꯗꯦ, ꯈꯣꯟ ꯀꯟꯅ ꯉꯥꯡꯅꯕꯁꯨ ꯇꯥꯗꯦ꯫
ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈ꯭ꯔꯦꯗ ꯅꯃꯧꯅ ꯊꯤꯅ ꯉꯥꯡꯉꯤ ꯆꯩ ꯍꯥꯏꯕꯁꯨ ꯇꯥꯗꯦ ꯅꯃꯧ ꯑꯐꯕꯤ ꯐꯪꯕꯗꯣ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤ ꯏꯆꯦ ꯃꯦꯝꯆꯥ ꯏꯆꯦꯒꯤꯁꯨ ꯏꯃꯧ ꯑꯅꯤ ꯂꯩꯔꯤꯕꯗꯨꯗꯤ ꯊꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕꯤ ꯊꯔꯤꯛ ꯂꯩꯃꯅ ꯏꯆꯦ ꯊꯕꯥ ꯏꯗꯣꯝꯆꯥ ꯃꯦꯝꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤꯅꯦ ꯃꯍꯥꯛꯀꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯦ ꯏꯗꯣꯝꯆꯥꯒꯤ ꯏꯃꯧꯕꯨ ꯉꯥꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯒꯅꯨꯀꯣ ꯊꯔꯤꯛ ꯂꯩꯃ ꯏꯗꯣꯝꯆꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏꯗ ꯑꯐꯕ ꯃꯤꯅ ꯐꯕꯅꯦ ꯐꯠꯇꯕ ꯃꯤꯅ ꯐꯠꯇꯕꯅꯤ ꯏꯆꯦ ꯊꯕꯥ ꯏꯗꯣꯝꯆꯥ ꯃꯦꯝꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯗꯣ ꯏꯃꯥꯏꯄꯦꯝꯃ ꯑꯣꯟꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯏꯆꯦ ꯃꯦꯝꯆꯥ ꯏꯆꯦ ꯊꯕꯥ ꯏꯗꯣꯝꯆꯥ ꯃꯦꯝꯆꯥꯒꯤ ꯃꯃꯧꯁꯤꯡꯗꯣ ꯇꯣꯉꯥꯟ ꯂꯣꯏꯅ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯁꯣꯠꯂꯕ ꯃꯅꯦꯝꯁꯤꯗꯤꯅꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯀꯣꯟꯕꯤꯕ ꯌꯥꯏꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯏꯗꯣꯝꯆꯥꯅ ꯊꯥꯎ ꯂꯩꯕ ꯂꯥꯛꯂꯤꯕꯁꯦ ꯃꯥꯒꯤꯅꯤ ꯃꯇꯣꯝꯇ ꯇꯣꯉꯥꯟꯅ ꯊꯣꯡꯂꯒ ꯆꯥꯔꯤꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯆꯦ ꯃꯦꯝꯆꯥ ꯍꯟꯗꯛꯃꯨꯛꯇꯤ ꯃꯦꯝꯆꯥꯅ ꯑꯣꯏꯅ ꯊꯕꯥ ꯑꯩꯁꯦ ꯃꯃꯥꯡ ꯃꯄꯣꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯒꯤꯔ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯏꯃꯧꯁꯤꯡꯅ ꯅꯥꯀꯣꯟꯗ꯭ꯔꯦꯅꯦꯍꯦ ꯃꯦꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯏ ꯃꯈꯥ ꯇꯥꯅꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯧ ꯑꯍꯟ ꯑꯗꯣ ꯃꯇꯣꯝꯇ ꯃꯧ ꯑꯣꯏꯔꯤꯉꯩꯗꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯏꯃꯥꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯧ ꯑꯅꯤ ꯁꯨꯔꯦꯗꯅ ꯃꯗꯨꯗꯒꯤ ꯊꯥ ꯈꯔ ꯂꯩꯔꯒ ꯍꯦꯛꯇ ꯈꯟꯅꯔꯛꯏ ꯃꯗꯨꯗꯒꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯨꯅ ꯇꯣꯉꯥꯟꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯃꯥ ꯅꯪꯗꯤ ꯑꯩꯒ ꯄꯨꯟꯁꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯍꯥꯏꯔꯛꯇꯦ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯤ ꯃꯃꯥ ꯑꯩꯁꯦ ꯑꯩꯉꯣꯟꯗꯒꯤꯗꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦꯅꯦ ꯊꯕꯥ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯏꯆꯥ ꯅꯨꯄꯥ ꯌꯣꯛꯆꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯏꯆꯦ ꯃꯦꯝꯆꯥ ꯏꯆꯦꯒꯤ ꯋꯥꯁꯤ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯨꯗꯦ ꯑꯣꯟꯊꯣꯛꯄꯒꯤ ꯑꯉꯥꯡꯅꯤꯗ ꯃꯈꯣꯏꯕꯨ ꯆꯥꯎꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯅ ꯁꯨꯗꯨꯅ ꯅꯣꯝꯗꯨꯅ ꯊꯥꯛꯄꯤꯔꯛꯄ ꯃꯃꯥ ꯑꯃꯕꯨ ꯃꯤꯔꯥꯏꯔꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨꯅ ꯂꯨꯅ ꯇꯧꯕ ꯅꯨꯄꯤꯅ ꯍꯥꯏꯕ ꯏꯟꯈꯤꯕ ꯃꯈꯣꯏꯁꯤꯡꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯜꯂꯒꯅꯦ ꯋꯥꯔꯛꯄꯅ ꯐꯔꯕꯅꯤ ꯏꯆꯦ ꯊꯕꯥ ꯃꯗꯨꯅꯦ ꯑꯩꯅ ꯈꯟꯕꯁꯨ ꯌꯥꯝꯅ ꯐꯠꯈꯤꯗ꯭ꯔꯕꯅꯤ ꯐꯠꯇꯕ ꯍꯥꯏꯕꯕꯨ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯊꯔꯤꯛ ꯂꯩꯃ ꯊꯕꯥ ꯑꯩꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯒꯗꯕ ꯄꯨꯟꯁꯤꯅꯤꯗ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯠꯇꯦ ꯈꯨꯜ ꯑꯁꯤꯗ ꯊꯕꯥ ꯅꯪꯒꯤ ꯏꯃꯨꯡꯃꯨꯛ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯏꯃꯨꯡ ꯌꯥꯎꯗꯦ ꯅꯪꯒꯤ ꯅꯃꯧꯗꯤ ꯑꯇꯥꯡꯕꯤꯅꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗꯀꯣ ꯅꯣꯡꯃꯇꯁꯨ ꯈꯣꯟ ꯀꯟꯅ ꯉꯥꯡꯕ ꯇꯥꯗꯦ ꯃꯅꯦꯝ ꯑꯃꯒ ꯃꯆꯟ ꯑꯃꯒꯁꯨ ꯉꯥꯡꯅꯕ ꯁꯛꯅꯕꯒꯤ ꯃꯈꯣꯟꯁꯨ ꯇꯥꯗꯦ ꯐꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯅꯣꯡꯃꯗ ꯑꯩꯒꯤ ꯏꯃꯧꯅ ꯌꯨꯝꯗꯨꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯁꯤꯗꯒꯤ ꯍꯦꯟꯗꯦꯗ ꯃꯆꯟꯅꯨꯄꯤꯗꯣ ꯑꯣꯟꯊꯣꯛ ꯂꯨꯅ ꯇꯧꯈ꯭ꯔꯦ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ ꯃꯅꯝ ꯌꯥꯎꯒꯅꯨ ꯍꯥꯏꯔꯕꯁꯨ ꯃꯆꯟꯅꯨꯄꯤꯗꯨꯅ ꯏꯅꯝꯃ ꯋꯥꯅꯤ ꯍꯥꯏꯗꯅ ꯄꯨꯟꯅ ꯍꯦꯛ ꯇꯧꯃꯤꯟꯅꯕ ꯏꯆꯥꯅꯨꯄꯥꯅꯒ ꯃꯆꯟꯗ ꯉꯥꯡꯂꯨꯕ ꯆꯩꯔꯨꯕꯒ ꯌꯥꯕ ꯅꯠꯇꯦ ꯏꯃꯧꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯥꯕꯨ ꯉꯥꯡꯂꯒ ꯃꯅꯝ ꯃꯆꯟ ꯃꯥꯟꯅꯔꯒꯅꯦ ꯆꯥꯛ ꯆꯥꯔꯣꯏꯅ ꯂꯩꯈ꯭ꯔꯅꯤ ꯏꯃꯧꯗꯨꯗꯅꯦ ꯏꯆꯥꯅꯨꯄꯥꯅ ꯉꯥꯡꯂꯒꯅ ꯃꯅꯝ ꯃꯆꯟ ꯃꯥꯟꯅꯔꯒ ꯆꯥꯛ ꯆꯥꯔꯣꯏꯅ ꯂꯩꯈ꯭ꯔꯅꯤ ꯃꯕꯨꯡꯗꯨꯅ ꯂꯥꯟꯖꯔꯦꯅ ꯑꯅꯤꯃꯛ ꯍꯦꯛ ꯊꯦꯝꯕ ꯑꯗꯨꯒꯅꯦ ꯍꯔꯥꯎ ꯑꯃꯨꯛ ꯂꯩꯃꯤꯟꯅꯗꯣꯏꯅꯤ ꯏꯆꯦ ꯈꯟꯅꯕ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯅꯅꯥꯎꯒꯤꯗꯤ ꯇꯧꯗ꯭ꯔꯤ ꯃꯗꯨꯅꯦ ꯈꯣꯡꯒꯨꯜ ꯇꯥꯕ ꯃꯧ ꯍꯥꯏꯕꯁꯤ ꯃꯌꯨꯝꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯋꯥꯔꯛ ꯆꯦꯠꯂꯝꯒꯅꯤ ꯃꯗꯨꯅꯅꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯕꯦꯚꯥꯔ ꯂꯩꯅ ꯂꯣꯏꯅꯔꯤꯕꯗꯣ ꯃꯗꯨꯅꯤ ꯑꯐꯕ ꯃꯧ ꯍꯥꯏꯕꯁꯤ ꯊꯔꯤꯛ ꯂꯩꯃꯅ ꯏꯆꯦ ꯊꯕꯥ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯐꯕꯅꯤꯗ ꯅꯈꯣꯏꯅ ꯄꯪꯊꯥ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯆꯦ ꯃꯦꯝꯆꯥ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯦꯕꯨ ꯏꯆꯦꯒꯤ ꯏꯆꯥꯁꯤꯡꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯏꯆꯦꯒꯤ ꯈꯣꯡꯗ ꯇꯨꯔꯛꯈꯤꯅꯤꯀꯣ ꯊꯕꯥ ꯑꯩꯗꯤ ꯑꯗꯨꯒꯤ ꯋꯥꯈꯟꯕꯨ ꯈꯟꯗ꯭ꯔꯦꯗ ꯏꯆꯦ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯊꯕꯤꯒꯅꯨ ꯑꯗꯨꯗꯤ ꯏꯆꯦ ꯃꯦꯝꯆꯥ ꯊꯔꯤꯛ ꯂꯩꯃ ꯑꯩꯁꯨ ꯆꯪꯂꯒꯦꯀꯣ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯦꯅ ꯍꯥꯏꯔꯝꯂꯅꯤ ꯍꯣꯏ ꯏꯆꯦ ꯆꯪꯕꯤꯔꯣ ꯑꯁꯨꯝꯅ ꯊꯕꯥ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯩꯅꯝꯕꯤ ꯃꯈꯣꯏ ꯑꯅꯤ
ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯐꯛ ꯊꯥꯗꯨꯅ ꯁꯤꯡꯖꯨ ꯁꯨꯔꯝꯃꯤ꯫ ꯏꯅꯝꯃ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ? ꯑꯗꯨꯕꯨꯔꯣ ꯅꯍꯥꯟꯋꯥꯏ ꯏꯅꯝꯃꯅ ꯂꯩꯁꯥꯔꯤꯉꯩ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯅꯝꯃꯕꯨ ꯅꯨꯡꯇꯤꯒꯤ ꯎꯅꯕ ꯂꯥꯛꯄ꯭ꯔꯣ? ꯂꯩꯅꯝꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯁꯅꯥꯔꯩ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯃꯆꯟꯗ ꯌꯦꯡꯂꯒ ꯅꯨꯡꯇꯤꯒꯤꯗꯤ ꯂꯥꯛꯇꯦ ꯑꯗꯣ ꯍꯞꯇꯥ ꯑꯃꯗ ꯅꯨꯃꯤꯠ 5ꯅꯤꯗꯤ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅꯤ꯫ ꯏꯁ ꯑꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄꯅꯤ ꯀꯩꯅꯣ꯫ ꯑꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯅꯝꯃꯕꯨ ꯉꯥꯡꯕ꯭ꯔꯥ ꯆꯩꯕ꯭ꯔꯥ? ꯏꯆꯟ ꯅꯪꯒꯤ ꯋꯥꯍꯪꯁꯤꯗꯤ ꯍꯥꯏꯌꯣꯕ ꯏꯅꯝꯃ ꯊꯤꯅꯒ ꯆꯩꯕ꯭ꯔꯕ? ꯉꯥꯡꯗꯦꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯉꯥꯡꯉꯤ꯫ ꯏꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯥꯅꯒ ꯂꯨꯅ ꯇꯧꯕꯤꯀꯣ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ꯫ ꯑꯗꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯅꯝꯃꯒꯤ ꯀꯩꯀꯩꯗꯤ ꯂꯩꯕꯤꯒꯦ? ꯀꯔꯤꯁꯨ ꯂꯩꯔꯛꯇꯦꯗ ꯃꯥꯅꯗꯤ ꯂꯩꯕꯤꯒꯦ ꯀꯩꯊꯦꯜ ꯆꯠꯂꯨꯁꯦꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯑꯩꯅ ꯌꯥꯗꯕ ꯑꯗꯨꯅ ꯂꯩꯗꯦ꯫ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯗꯒꯤꯅꯦ ꯁꯤꯡꯖꯨ ꯕꯣꯔꯥꯗꯤ ꯑꯗꯨꯝ ꯂꯩꯕꯤꯔꯛꯂꯒ ꯆꯥꯏꯌꯦ꯫ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯃꯤꯗꯤ ꯌꯥꯗꯦꯀꯣ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯅ ꯑꯗꯨꯝ ꯇꯧꯏꯀꯣ꯫ ꯍꯣꯏ ꯌꯥꯔꯦꯁꯦ ꯅꯪꯅꯦ ꯆꯥꯛꯈꯨꯝꯗꯒꯤ ꯉꯥꯔꯤ ꯃꯣꯔꯣꯛ ꯊꯣꯏꯗ꯭ꯔꯤꯡ ꯀꯩꯀꯥ ꯊꯅꯝꯕꯗꯣ ꯄꯨꯊꯣꯔꯛꯑꯣ ꯁꯤꯡꯖꯨꯁꯦ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯇꯣꯠꯂꯁꯦꯕ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯅꯝꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯥꯔꯤ ꯃꯣꯔꯣꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯑꯃꯨꯛ ꯐꯝꯊꯔꯛꯏ꯫ ꯁꯅꯥꯔꯩ ꯁꯤꯡꯖꯨ ꯑꯗꯨ ꯇꯣꯠꯄ ꯂꯣꯏꯔꯒ ꯃꯅꯦ ꯃꯀꯨ ꯀꯧꯔꯛꯏ ꯂꯦꯝꯕꯁꯨ ꯀꯧꯔꯛꯏ꯫ ꯏꯃꯥ ꯄꯥꯕꯨꯡ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ꯫ ꯏꯃꯥ ꯏꯕꯦꯝꯃ ꯏꯄꯥꯗꯤ ꯆꯥꯅꯤꯡꯗꯦꯗ ꯎꯇꯤ ꯊꯣꯡꯕ ꯆꯥꯁꯤꯟꯕꯒꯤ ꯄꯨꯛꯀꯁꯤ ꯏꯊꯟ ꯊꯟꯒꯠꯂꯤ꯫ ꯅꯣꯏ ꯑꯣꯏꯅ ꯆꯥꯔꯣ ꯏꯃꯥꯁꯨꯅꯦ ꯁꯤꯡꯖꯨꯗꯤ ꯀꯌꯥ ꯆꯥꯅꯤꯡꯗꯦꯗ꯫ ꯍꯣꯏ ꯃꯣꯏ ꯇꯥꯆꯧꯒꯤꯗꯤ ꯆꯥꯗꯣꯏꯔꯣ? ꯍꯣꯏ ꯈꯔ ꯍꯦꯛ ꯈꯥꯏꯗꯣꯛꯑꯝꯃꯨ꯫ ꯏꯆꯟ ꯑꯗꯨꯗꯒꯤ ꯄꯥꯇ꯭ꯔꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ ꯇꯥꯆꯧꯒꯤꯁꯦ꯫ ꯁꯦ ꯏꯅꯝꯃ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯁꯤꯡꯖꯨ ꯑꯗꯨ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯄꯥꯗꯣ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯝꯕꯅ ꯏꯕꯥꯏ ꯏꯆꯦ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯤꯗꯅ ꯆꯪꯕꯤꯔꯣ ꯆꯪꯕꯤꯔꯣ ꯏꯊꯥ ꯊꯥꯖꯗꯅ ꯍꯦꯛ ꯂꯥꯛꯄꯤꯔꯦꯗ꯫ ꯏꯆꯦ ꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯄꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯨꯁꯦ꯫ ꯌꯥꯔꯦ ꯏꯃꯥ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯥ ꯅꯣꯏꯕꯣ ꯏꯆꯦꯒ ꯏꯕꯥꯏꯒ ꯂꯥꯛꯏꯅꯦ ꯃꯄꯥꯟꯗ ꯊꯣꯔꯛꯎꯅꯦ꯫ ꯁꯅꯥꯔꯩ ꯃꯀꯨꯕꯣꯛꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯊꯣꯔꯛꯄꯗ ꯃꯃꯥ ꯃꯄꯥ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯁꯅꯥꯔꯩ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯌꯨꯛꯇ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛ ꯆꯥꯔꯒ ꯍꯜꯂꯣꯀꯣ꯫ ꯏꯍꯦ ꯆꯥꯛ ꯆꯥꯔꯒ ꯍꯟꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣꯗꯤ? ꯄꯥꯕꯨꯡ ꯃꯅꯤꯡꯗ ꯀꯣꯕꯤ ꯂꯦꯜꯍꯧꯔꯤꯌꯦ ꯏꯃꯥꯒ ꯌꯣꯟꯅꯕꯅ꯫ ꯆꯠꯂꯣ ꯀꯧꯔꯛꯑꯣ ꯅꯃꯥꯁꯨ ꯏꯆꯦꯒ ꯏꯕꯥꯏꯒ ꯂꯥꯛꯍꯧꯔꯤꯑꯅ ꯍꯥꯏꯌꯨ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒ ꯊꯕꯛ ꯇꯧꯔꯤꯕꯗꯨ ꯁꯅꯥꯔꯩ ꯇꯥꯅꯕ ꯍꯥꯏꯔꯛꯏ꯫ ꯏꯃꯥ ꯃꯣꯏ ꯇꯥꯆꯧ ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯂꯥꯛꯍꯧꯔꯤꯌꯦ꯫ ꯀꯔꯤ ꯇꯥꯗꯒꯦ ꯏꯅꯝꯃꯒ ꯂꯥꯛꯍꯧꯋꯦꯕ? ꯍꯣꯏ ꯂꯥꯛꯑꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪ ꯆꯥꯗꯣ ꯂꯣꯜꯂꯛꯑꯣꯀꯣ꯫ ꯍꯣꯏ ꯏꯃꯥ ꯅꯃꯧ ꯂꯣꯟꯖꯔꯛꯑꯒꯦ꯫ ꯏꯕꯨꯡ ꯑꯆꯧꯕ ꯆꯠꯂꯨ ꯅꯈꯨꯠꯀꯗꯣ ꯍꯥꯝꯗꯣꯛꯂꯨꯔ ꯆꯠꯂꯨ ꯑꯍꯟꯁꯤꯡ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯦ ꯀꯧꯉꯥꯡꯗꯅ ꯇꯧꯔꯨꯅꯕ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯊꯕꯥ ꯑꯃꯗꯤ ꯂꯦꯝꯕ ꯃꯥꯡꯒꯣꯜꯂꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯝꯃꯒ ꯇꯥꯗꯒ ꯂꯥꯛꯄꯤꯔꯝꯃꯤꯗꯅ ꯂꯥꯛꯆꯔꯤꯌꯦ ꯏꯕꯦꯝꯃ꯫ ꯏꯕꯦꯝꯃ ꯍꯣꯏꯗꯤ ꯊꯕꯛ ꯑꯣꯟꯊꯣꯛꯅ ꯀꯟꯈ꯭ꯔꯦꯗ꯫ ꯏꯅꯝꯃ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯁꯦꯟꯁꯤ ꯋꯥꯏꯅꯤꯍꯦ ꯁꯨꯗꯕ ꯌꯥꯗꯦ ꯇꯥꯍꯟꯗꯕ ꯌꯥꯗꯦꯗꯣ꯫ ꯆꯨꯝꯃꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯁꯦꯟ ꯄꯥꯏꯗꯦꯀꯣ ꯁꯦꯟ パイꯗ꯭ꯔꯕꯗꯤ ꯃꯤꯆꯪ ꯁꯪꯒꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯌꯥ ꯅꯨꯄꯥ ꯂꯦꯝꯕ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯃ ꯑꯃꯗꯤ ꯏꯕꯣꯍꯜꯗ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯏꯕꯣꯍꯜꯅ ꯌꯥꯔꯦ ꯏꯃꯥ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯔꯣ ꯅꯆꯥ ꯐꯥꯝꯗꯒꯤ ꯉꯥ ꯐꯥꯔꯨꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ ꯐꯥꯔꯨꯅꯨꯗ ꯑꯆꯝꯕ ꯑꯃ ꯊꯣꯡꯂꯒ ꯂꯣꯏꯔꯦꯗ꯫ ꯌꯥꯗꯦ ꯏꯕꯥꯏ ꯍꯣꯏ ꯊꯥꯖꯗꯅ ꯅꯣꯡꯃ ꯐꯥꯗꯣꯛ ꯂꯥꯛꯂꯒ ꯀꯔꯤꯒꯤ ꯑꯆꯝꯕ ꯆꯥꯒꯗꯒꯦꯅꯦ꯫ ꯏꯕꯨꯡꯉꯣ ꯆꯠꯂꯨ ꯅꯨꯄꯥ ꯏꯟꯗꯨ ꯂꯪꯂꯒꯅꯦ ꯑꯆꯧꯕ ꯉꯥ 2-3 ꯐꯥꯔꯛꯎ ꯍꯣꯔꯦꯟ ꯏꯕꯥꯏ ꯍꯣꯏꯗ ꯄꯤꯈꯤꯅꯕ ꯈꯔ꯫ ꯍꯣꯏ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯈꯣꯏ ꯅꯆꯥ ꯁꯨꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯠꯂꯣ ꯂꯩꯅꯝꯕꯤꯅ ꯏꯅꯝꯃ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕꯣ? ꯅꯪꯅ ꯉꯥ ꯊꯣꯡꯅꯕꯒꯤ ꯃꯌꯥꯟꯗꯣ ꯁꯦꯝꯂꯛꯑꯣ ꯑꯩ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯛꯑꯒꯦ꯫ ꯍꯣꯏꯏꯅꯝꯃ ꯑꯩ ꯁꯦꯝꯂꯛꯑꯒꯦ꯫ ꯁꯣꯝꯗ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯩꯃꯅ ꯊꯕꯥ
ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯅꯈꯣꯏꯗ ꯇꯥꯊꯤꯇ ꯑꯣꯏꯅ ꯇꯧꯕ꯭ꯔꯣ? ꯇꯧꯔꯕꯗꯤ ꯑꯩ ꯋꯥꯔꯛꯂꯝꯒꯦ꯫ ꯏꯅꯝꯃ, ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯍꯦꯛ ꯂꯩꯇꯦ꯫ ꯑꯩꯒꯤ ꯏꯃꯧꯅꯤ ꯍꯥꯏꯗꯅꯅꯦ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦꯀꯣ꯫ ꯏꯃꯧꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯋꯥꯁꯨ ꯀꯟꯅ ꯅꯣꯡꯃꯇ ꯉꯥꯡꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯤꯗꯒꯤ ꯍꯦꯟꯅꯁꯨ ꯑꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯖꯗꯦ꯫ ꯏꯅꯝꯃ, ꯏꯃꯧꯗꯒ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨꯀꯣ꯫ ꯊꯕꯥꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯑꯃꯗꯤ ꯏꯕꯣꯍꯜ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯖꯩ꯫ ꯏꯕꯣꯍꯜꯅ, ꯑꯩꯈꯣꯏꯗꯤ ꯃꯤꯄꯥꯏꯔꯕꯅꯤ, ꯌꯨꯝꯗꯗꯤ ꯃꯇꯣꯝꯇꯅꯤ ꯍꯥꯏꯗꯅ ꯀꯦꯅ ꯃꯧꯅ ꯂꯩꯔꯒ ꯃꯥꯅ ꯌꯨꯝ ꯄꯥꯜꯂꯅꯤ ꯍꯥꯏꯗꯅ ꯄꯥꯜꯂꯒ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯇꯧꯔꯝꯗꯣꯏꯁꯤꯕꯨ ꯍꯥꯏꯗꯅ꯫ ꯗꯥꯗꯥ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯃꯧꯁꯦ ꯊꯥꯒꯠꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯂꯦꯝꯕ ꯉꯥ ꯐꯥꯔꯨꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯁꯦ ꯉꯥꯁꯦ ꯁꯤꯒꯩ ꯐꯥꯔꯛꯑꯦ꯫ ꯁꯤꯒꯤ ꯑꯅꯤꯁꯤꯅ ꯍꯧꯖꯤꯛ ꯊꯣꯡꯉꯁꯦ, ꯑꯗꯨꯒ ꯑꯅꯤꯁꯤꯅ ꯏꯃꯥꯍꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯄꯨꯅꯅꯕ꯫ ꯍꯩꯃꯥ, ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯅꯪꯒꯤꯁꯤꯗꯤ꯫ ꯅꯣꯏꯅ ꯄꯤꯒꯦ ꯈꯜꯂꯕꯁꯨ ꯑꯃꯈꯛ ꯄꯤꯔꯛꯎꯀꯣ꯫ ꯑꯅꯤꯁꯤꯗꯤ ꯌꯥꯝꯃꯜꯂꯤ, ꯆꯥꯕ ꯉꯝꯂꯣꯏ꯫ ꯅꯄꯥꯕꯨꯡꯒ ꯑꯩꯒꯗꯪꯅꯤ, ꯑꯗꯨꯅꯅꯦ ꯍꯣꯔꯦꯟ ꯑꯃꯈꯛ ꯄꯨꯔꯒꯦꯀꯣ꯫ ꯀꯔꯤꯒꯤ ꯌꯥꯝꯕꯅꯣ? ꯄꯨꯈꯤꯒꯗꯕꯅꯤ꯫ ꯏꯕꯥꯏ, ꯂꯣꯏꯅ ꯄꯨꯈꯤꯗꯧꯅꯤꯀꯣ꯫ ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪ ꯉꯥꯗꯣ ꯁꯦꯝꯃꯨꯔꯣ꯫ ꯃꯧꯒ ꯅꯆꯟꯒꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯝꯂꯅꯤ꯫ ꯃꯇꯝꯁꯤ ꯍꯧꯈꯤꯅꯤ꯫ ꯏꯕꯥꯏ ꯍꯣꯏ ꯍꯟꯕ ꯑꯃꯨꯛ ꯊꯦꯡꯈꯤꯅꯤ, ꯊꯦꯡꯗꯅꯕ꯫ ꯑꯍꯣꯏ ꯄꯥꯕꯨꯡ, ꯅꯆꯥ ꯁꯦꯝꯃꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯁꯨ ꯉꯥ ꯁꯦꯝꯅꯕ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯥꯛ ꯇꯣꯛꯄꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯏꯕꯣꯍꯜ ꯑꯃꯗꯤ ꯂꯩꯃ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ꯫ ꯏꯅꯝꯃ, ꯀꯥꯏꯔꯤꯒꯦ? ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯀꯥꯗ ꯐꯤ ꯊꯨꯞꯂꯤꯌꯦ꯫ ꯆꯪꯉꯣ ꯏꯆꯟ꯫ ꯀꯩ ꯍꯥꯏꯒꯦ? ꯃꯅꯝꯃꯅ ꯉꯥꯡꯕꯗꯨ ꯇꯥꯔꯗꯨꯅ ꯂꯩꯅꯝꯕꯤ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯏꯅꯝꯃ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯆꯥꯛ ꯆꯥꯁꯦ꯫ ꯌꯥꯏꯌꯦ, ꯆꯥꯁꯦ꯫ ꯆꯥꯛꯁꯨ ꯂꯩꯔꯝꯈꯤꯅꯤ, ꯍꯦꯟꯖꯥꯡꯁꯨ꯫ ꯏꯅꯝꯃ, ꯐꯤꯁꯦ ꯊꯨꯞꯄ ꯂꯣꯏꯗꯧꯔꯦ, ꯁꯤ ꯂꯣꯏꯔꯒ ꯆꯥꯔꯁꯤꯀꯣ? ꯍꯣꯏ ꯌꯥꯏꯌꯦ, ꯑꯗꯣ ꯑꯩ ꯆꯥꯛ ꯏꯁꯤꯡ ꯊꯤꯔꯨꯔꯒꯦ, ꯏꯅꯝꯃ ꯂꯣꯏꯕꯒ ꯃꯄꯥ ꯆꯥꯅꯕ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯔꯝꯃꯣ ꯇꯧꯔꯝꯃꯣ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯅꯝꯕꯤꯅ ꯃꯅꯝꯃꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯅꯝꯃꯁꯨ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯆꯟꯅ ꯂꯣꯏꯅ ꯇꯧꯔꯕꯣ? ꯍꯣꯏ ꯏꯅꯝꯃ, ꯁꯦ ꯆꯥꯕ ꯍꯧꯔꯁꯦ, ꯑꯩ ꯂꯥꯝꯃꯦꯕ꯫ ꯍꯧꯔꯣ ꯍꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯤ꯫ ꯃꯥꯅ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯄꯗ ꯃꯁꯥ ꯑꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯛꯏ꯫ ꯁꯅꯥꯔꯩ ꯆꯥꯔꯝꯕꯗꯒꯤ ꯃꯅꯤꯡꯗ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯥꯅ ꯆꯥꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯟꯗꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯩꯅꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯑꯦ ꯏꯅꯝꯃ, ꯀꯩꯗꯧꯔꯒꯦ? ꯁꯦ ꯀꯩꯗꯧꯔꯒꯦꯕ? ꯆꯥꯛꯇ ꯀꯔꯤ ꯍꯩꯅꯗꯕ ꯌꯥꯎꯔꯒꯦ? ꯅꯁꯥꯁꯦ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯏꯅꯝꯃ, ꯑꯩ ꯏꯃꯥ ꯀꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯝꯕꯤ ꯏꯪꯈꯣꯜ ꯁꯨꯗꯨꯅ ꯂꯩꯈꯤꯕ ꯃꯃꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯃꯥꯁꯨ ꯄꯥꯈꯠꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧꯗ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯏ꯫ ꯑꯗꯨꯝꯅ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯁꯅꯥꯔꯩꯗꯨ ꯈꯔ ꯐꯔꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯗ ꯋꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯆꯥꯕ ꯍꯧꯔꯛꯂꯒ ꯍꯦꯛꯇ ꯍꯟꯗꯣꯛꯅꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯕꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦ, ꯆꯥꯛ ꯍꯤꯟꯖꯥꯡꯗꯁꯨ ꯀꯔꯤꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ꯫ ꯃꯃꯧꯒꯤ ꯋꯥꯗꯨꯗ ꯊꯕꯥꯅ ꯈꯪꯂꯗꯨꯅ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯏꯃꯧ ꯏꯕꯦꯝꯃ, ꯅꯨꯃꯤꯠ ꯃꯁꯤꯡ ꯄꯥꯕ ꯍꯧꯔꯣ꯫ ꯌꯨꯝꯁꯦ ꯏꯁꯨꯒꯤ ꯈꯣꯟꯖꯦꯜ ꯃꯈꯣꯜ ꯇꯥꯒꯗꯧꯔꯦꯅꯦꯍꯦ꯫ ꯍꯩ ꯏꯕꯦꯝꯃ, ꯅꯅꯝꯃꯁꯦ ꯉꯁꯤꯗꯒꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯇꯧꯍꯟꯕ ꯌꯥꯗꯦꯀꯣ, ꯑꯋꯥꯕ ꯊꯕꯛ ꯇꯧꯍꯟꯕ ꯌꯥꯗꯦ꯫ ꯊꯕꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯔꯩꯗꯤ ꯃꯆꯟꯒꯤ ꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯂꯩꯅꯝꯕꯤꯗ ꯌꯦꯡꯂꯒ, ꯏꯆꯟ, ꯑꯩ ꯁꯪꯕꯤꯒꯦ, ꯅꯪ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯏꯅꯝꯃ, ꯑꯩꯁꯦ ꯆꯥꯔꯔꯣꯏꯒꯦ꯫ ꯏꯅꯝꯃꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯄꯨꯛ ꯊꯥꯡꯒꯠꯈ꯭ꯔꯦ, ꯑꯗꯨꯅ ꯆꯥꯔꯔꯣꯏꯒꯦ꯫ ꯏꯅꯝꯃ ꯑꯣꯏꯅ ꯄꯣꯊꯥꯕꯤꯎꯔꯣ, ꯑꯩ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯩꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯅ ꯏꯃꯨꯡꯒꯤ ꯀꯩꯒꯤ ꯇꯧꯗꯣꯏꯅꯦ, ꯏꯅꯝꯃ ꯌꯥꯎꯍꯟꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯅꯝꯃ ꯄꯣꯊꯥꯕꯤꯎꯔꯣ꯫ ꯌꯥꯅꯤꯌꯦ, ꯄꯨꯂꯞ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯌꯥꯗꯦ, ꯏꯅꯝꯃ ꯌꯥꯎꯍꯟꯕ, ꯏꯅꯝꯃꯗꯤꯅꯦ ꯄꯣꯊꯥꯔꯒ ꯊꯝꯃꯗꯕꯅꯦ, ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦꯕ꯫ ꯌꯥꯔꯗ꯭ꯔꯅꯦ? ꯌꯥꯔꯅꯤꯌꯦ, ꯁꯤꯈꯛꯁꯤꯕꯨ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯅꯝꯃ ꯆꯪꯉꯒꯦꯀꯣ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯂꯩꯅꯝꯕꯤꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯥꯅ ꯇꯧꯔꯝꯂꯕꯁꯨ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯅ ꯎꯔꯕꯗꯤ ꯁꯅꯥꯔꯩ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕꯗꯨ ꯇꯧꯍꯜꯂꯝꯗꯦ, ꯃꯈꯣꯏꯅ ꯑꯣꯏꯅ ꯇꯧꯏ꯫ ꯅꯣꯡꯃ ꯁꯅꯥꯔꯩ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯔꯛꯄꯗꯨ ꯃꯆꯟꯅꯨꯄꯤ ꯂꯩꯅꯝꯕꯤꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗꯨꯗ ꯎꯔꯗꯨꯅ ꯃꯅꯝꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯝꯃꯒꯤ ꯏꯁꯤꯡ ꯄꯥꯇ꯭ꯔ ꯑꯗꯨ ꯂꯧꯏ꯫ ꯑꯗꯨꯒ, ꯏꯅꯝꯃ,
ꯑꯩꯈꯣꯏꯅ ꯏꯅꯝꯃ ꯊꯕꯛ ꯑꯝꯇ ꯇꯧꯒꯅꯨ ꯍꯥꯏꯔꯒ ꯏꯅꯝꯃꯅ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ. ꯀꯔꯤꯒꯤ ꯏꯁꯤꯡ ꯍꯣꯜꯂꯤꯅꯣ? ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯇꯥꯆꯧꯒ ꯐꯥꯝꯗ ꯀꯨꯝꯈꯤꯕꯗꯣ ꯍꯜꯂꯛꯄꯗ ꯏꯪꯉꯅꯦꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯕꯤꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯒꯤꯅꯤ ꯏꯆꯟ. ꯏꯆꯟꯁꯨ ꯀꯣꯟ ꯐꯦꯡꯍꯧꯕꯗꯨꯗ ꯏꯅꯝꯃꯅ ꯑꯣꯏꯅ ꯇꯧꯔꯕ. ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯒꯤ ꯇꯧꯔꯤꯅꯣ? ꯑꯩꯅ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦ. ꯑꯩꯅ ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯔꯒ ꯇꯧꯒꯦꯅ ꯇꯧꯔꯤꯅꯤ. ꯍꯌꯦꯡꯈꯩ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨꯀꯣ ꯏꯅꯝꯃ, ꯂꯝ ꯍꯦꯟꯖꯅꯨ. ꯃꯆꯟꯒꯤ ꯋꯥꯗꯨꯗ ꯁꯅꯥꯔꯩ ꯅꯣꯛꯆꯩ. ꯍꯣꯏ ꯍꯣꯏ, ꯏꯆꯟꯅ ꯊꯤꯡꯂꯕꯅꯤꯅ ꯏꯅꯝꯃꯁꯨ ꯇꯧꯔꯔꯣꯏ. ꯍꯌꯦꯡꯗꯒꯤꯗꯤ ꯌꯥꯔꯕ? ꯍꯌꯦꯡꯗꯒꯤ ꯇꯧꯔꯔꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅꯤ. ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯏ. ꯅꯍꯥꯟꯁꯨ ꯇꯥꯆꯧꯅ ꯉꯥꯡꯉꯤꯗꯣ ꯊꯕꯛ ꯇꯧꯔꯝꯕꯒꯤ. ꯑꯗꯨꯅ ꯑꯩꯗꯤꯅꯦ ꯇꯥꯆꯧꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯇꯧꯅꯤ. ꯏꯆꯟꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯇꯣꯏꯕ ꯇꯥꯆꯧꯗꯗꯤ? ꯇꯥꯆꯧ, ꯑꯩꯈꯣꯏ ꯏꯅꯝꯃꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤ. ꯃꯤꯅ ꯏꯁꯤꯡ ꯁꯣꯛꯀꯅꯨ ꯍꯥꯏꯔꯁꯨ ꯍꯦꯛꯇ ꯁꯣꯛꯏ. ꯂꯝ ꯌꯥꯝ ꯍꯦꯟꯕꯅꯤꯅ ꯍꯥꯏꯗꯣꯛꯇꯣꯏꯕ. ꯃꯆꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯔꯩ ꯃꯆꯟꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯒ ꯂꯩꯅꯝꯕꯤꯗ ꯌꯦꯡꯂꯒ, ꯍꯣꯏ ꯌꯥꯔꯤꯁꯦ. ꯏꯆꯟꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡꯈꯩ ꯏꯅꯝꯃ ꯇꯧꯔꯔꯣꯏꯌꯦ. ꯌꯥꯔꯕ? ꯌꯥꯔꯦ. ꯑꯗꯨꯃꯥꯏꯅ ꯌꯥꯅꯔꯗꯤ ꯐꯩꯗꯅ. ꯐꯔꯦꯁꯦ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯏꯃꯥ ꯍꯣꯏ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ. ꯍꯣꯏ ꯏꯅꯝꯃ. ꯑꯁꯨꯝꯅ ꯃꯅꯝꯃ ꯃꯆꯟ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯂꯦꯝꯕꯅ, ꯁꯅꯥꯔꯦ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯁꯅꯥꯔꯦ, ꯁꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛ ꯂꯥꯛꯑꯣꯁꯦ. ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯥꯆꯧ, ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ. ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯣ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯁꯤꯜꯂꯣꯕ, ꯅꯠꯇ꯭ꯔꯗꯤ ꯍꯛꯆꯥꯡꯗꯣ ꯁꯣꯟꯊꯔꯛꯑꯅꯦꯕ. ꯍꯧꯖꯤꯛꯅꯦ ꯅꯪ ꯆꯔꯥ ꯍꯦꯟꯕ ꯌꯥꯕ ꯅꯠꯇꯦ. ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯆꯠꯄ ꯉꯝꯗ꯭ꯔꯁꯨ ꯏꯆꯟꯕꯨ ꯅꯪꯒꯤ ꯆꯥꯛ ꯄꯨꯍꯜꯂꯛꯀꯦ. ꯑꯗꯨꯒ ꯈꯔ ꯆꯥꯔꯣꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯦꯝꯕ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯆꯟꯗ ꯋꯥ ꯍꯥꯏꯔꯤ. ꯏꯆꯟ, ꯅꯅꯝꯃꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯀꯌꯥ ꯉꯝꯗꯦ. ꯑꯗꯨꯅꯅꯦ ꯆꯥꯛꯇꯣ ꯅꯅꯝꯃꯒꯤ ꯀꯥꯗ ꯈꯔ ꯄꯨꯔꯒ ꯄꯤꯖꯕꯤꯌꯨꯔꯣꯀꯣ. ꯍꯣꯏ ꯇꯥꯆꯧ. ꯀꯌꯥꯝ ꯉꯝꯗ꯭ꯔꯕꯅꯣ ꯏꯃꯧꯗꯨꯕꯣ? ꯊꯥꯁꯨ ꯁꯨꯔꯛꯂꯕꯅꯤ. ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ. ꯏꯕꯦꯝꯃ, ꯅꯪ ꯅꯅꯝꯃꯒꯤ ꯆꯥꯛꯇꯣ ꯄꯤꯖꯕꯤꯌꯨꯔꯣ ꯆꯠꯂꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯁꯤ. ꯉꯁꯤꯗꯤꯅꯦ ꯃꯥꯕꯨ ꯍꯥꯟꯅ ꯄꯤꯖꯔꯣ. ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯏꯁꯤꯡꯁꯦ ꯏꯃꯥ ꯊꯤꯕꯤꯔꯝꯂꯒꯦ. ꯉꯁꯤꯗꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯟꯁꯤ. ꯇꯝꯕ ꯉꯝꯗꯦ. ꯍꯣꯏ ꯏꯃꯥ. ꯂꯩꯅꯝꯕꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩꯒꯤ ꯆꯥꯛ ꯍꯤꯟꯖꯥꯡꯗꯨ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯆꯧꯕ, ꯅꯪꯒ ꯅꯄꯥꯕꯨꯡꯒ ꯍꯥꯟꯅ ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ. ꯑꯗꯨꯒ ꯅꯪꯅ ꯆꯥꯛ ꯇꯣꯛꯂꯒꯅꯦ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯃꯥꯏꯕꯤ ꯄꯤꯁꯛꯇꯣ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯀꯧꯔꯨꯁꯣ. ꯑꯩꯅ ꯅꯨꯃꯤꯠ ꯄꯥꯕꯗ ꯉꯁꯤꯁꯦ ꯅꯨꯃꯤꯠ ꯁꯨꯔꯝꯃꯦꯅꯦ ꯏꯃꯧꯒꯤꯁꯦ. ꯑꯗꯨꯅꯅꯤ ꯃꯥꯅ ꯃꯁꯥ ꯉꯝꯂꯛꯇ꯭ꯔꯤꯕ ꯑꯁꯦ. ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯥꯛ ꯇꯣꯛꯂꯒ ꯊꯨꯅ ꯀꯧꯔꯒꯦ. ꯁꯣꯝꯗ ꯂꯩꯅꯝꯕꯤꯅ ꯃꯅꯝꯃꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯝꯃꯤ. ꯏꯅꯝꯃ, ꯁꯦ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯦꯕ. ꯏꯆꯟ, ꯏꯅꯝꯃ ꯉꯁꯤꯗꯤ ꯆꯥꯛꯁꯤ ꯆꯥꯅꯤꯡꯗꯦ. ꯏꯅꯝꯃ, ꯑꯍꯤꯡ ꯁꯥꯡꯉꯦꯕ. ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯆꯥꯗ꯭ꯔꯕꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏ. ꯍꯧꯖꯤꯛꯇꯤ ꯏꯅꯝꯃꯁꯨ ꯆꯥꯛ ꯆꯥꯗꯅ ꯑꯍꯤꯡ ꯂꯩꯕꯁꯨ ꯌꯥꯔꯣꯏ. ꯏꯅꯝꯃ, ꯑꯩ ꯑꯣꯏꯅ ꯏꯟꯕꯤꯔꯛꯀꯦꯕ. ꯁꯦ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯥꯎꯋꯣꯕ. ꯃꯆꯟꯒꯤ ꯋꯥ ꯑꯗꯨꯗ ꯁꯅꯥꯔꯩ ꯂꯩꯅꯝꯕꯤꯗ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯌꯦꯡꯂꯛꯏ. ꯃꯇꯧꯗꯨ ꯂꯩꯅꯝꯕꯤꯅ ꯎꯔꯗꯨꯅ, ꯏꯅꯝꯃ, ꯀꯩꯒꯤ ꯄꯤ ꯏꯔꯥ ꯆꯦꯜꯂꯤꯅꯣ? ꯀꯣꯛ ꯆꯤꯛꯄ ꯌꯥꯎꯕ꯭ꯔꯣ? ꯑꯩ ꯀꯩꯝ ꯇꯧꯗꯦꯗ. ꯏꯅꯝꯃ ꯀꯩꯝ ꯇꯧꯗꯤꯌꯦ. ꯏꯆꯟꯅ ꯃꯅꯝꯃ ꯑꯩꯒꯤ ꯋꯥꯖꯕꯁꯦ ꯎꯕꯗ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯄꯅꯤꯗ. ꯑꯗꯨꯒꯤꯕꯨ ꯁꯦ ꯏꯅꯝꯃ, ꯆꯥꯛꯁꯦ ꯑꯩꯅ ꯏꯜꯂꯤꯁꯦ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯅꯤ. ꯏꯅꯝꯃꯅ ꯆꯥꯗ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯆꯥꯔꯣꯏꯗꯣꯏꯅꯤ. ꯅꯍꯥꯟ ꯃꯈꯩ ꯏꯅꯝꯃꯒ ꯄꯨꯟꯅ ꯆꯥꯔꯒ ꯉꯁꯤ ꯏꯅꯝꯃꯅ ꯏꯁꯥ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯒ ꯑꯃꯨꯛ ꯏꯅꯝꯃꯅ ꯆꯥꯛꯁꯤ ꯆꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯀꯞꯂꯛꯀꯅꯤ ꯏꯅꯝꯃ. ꯏꯆꯟꯅ ꯀꯞꯇꯣꯏ ꯑꯣꯏꯔꯗꯤꯅꯦ, ꯁꯦ ꯏꯅꯝꯃ ꯆꯥꯔꯒꯦ. ꯏꯆꯟꯅ ꯅꯨꯡꯁꯤꯅ ꯏꯜꯂꯛꯄ ꯆꯥꯛꯇꯣ ꯏꯅꯝꯃ ꯆꯥꯔꯒꯦ. ꯃꯅꯝꯃꯅ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯅꯝꯕꯤ ꯍꯔꯥꯎꯅ ꯃꯅꯝꯃꯗ ꯆꯥꯛ ꯏꯜꯂꯤ. ꯑꯗꯨꯒ, ꯏꯅꯝꯃ, ꯍꯥꯎꯕ꯭ꯔꯥ? ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯤꯟꯖꯥꯡꯁꯦ. ꯏꯅꯝꯃꯅ ꯍꯋꯥꯏ ꯊꯔꯥꯛꯀ ꯉꯥ ꯑꯌꯥꯏꯕꯒ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯊꯣꯡꯉꯤꯅꯤ. ꯌꯥꯝ ꯍꯥꯎꯏ. ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯊꯣꯡꯕꯗꯒꯤ ꯉꯁꯤ ꯏꯆꯟꯅ ꯊꯣꯡꯕꯁꯦ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯏ. ꯑꯗꯨꯗꯤ ꯑꯩꯁꯦ ꯆꯥꯛ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯦꯀꯣ ꯏꯅꯝꯃ? ꯍꯩꯔꯦ. ꯌꯥꯝ ꯍꯩꯔꯦ ꯏꯆꯟꯗꯤ. ꯑꯁꯨꯝꯅ ꯂꯩꯅꯝꯕꯤ ꯃꯅꯝꯃꯕꯨ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯊꯕꯛ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯊꯣꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯔꯩ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ
ꯍꯥꯟꯅ ꯂꯩꯔꯕ ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯁꯅꯥꯔꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯁꯅꯥꯔꯤꯕꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯈꯝꯕ ꯑꯃꯗꯤ ꯂꯦꯝꯕ ꯃꯄꯥ ꯃꯆꯥ ꯑꯗꯣ ꯀꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯄꯤꯁꯛ ꯑꯗꯨ ꯁꯅꯥꯔꯤꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ꯫ ꯊꯕꯥꯅ "ꯏꯅꯦ ꯄꯤꯁꯛ, ꯏꯁꯨ ꯑꯃꯗꯤ ꯏꯃꯧꯕꯨ ꯀꯔꯝꯅ ꯇꯧꯕꯤꯔꯕꯒꯦ?" "ꯊꯕꯥ, ꯅꯃꯧꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯁꯨ ꯅꯨꯄꯥ ꯑꯃꯁꯨ ꯎꯅꯔꯦ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯃꯕꯨꯛ ꯄꯤꯊꯛꯂꯒ ꯊꯅꯝꯂꯕꯅꯤ꯫ ꯊꯥ 3 ꯃꯨꯛꯇꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯜꯂꯨꯈꯤꯅꯨꯀꯣ꯫ ꯃꯁꯥꯁꯦ ꯈꯔ ꯁꯣꯜꯂꯤ꯫ ꯏꯅꯦꯁꯨ ꯊꯦꯡꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ, ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯏꯕꯨꯡꯉꯣ ꯂꯦꯝꯕꯗꯨꯕꯣ, ꯏꯅꯦꯁꯤ ꯃꯇꯦꯛ ꯈꯔ ꯊꯤꯜꯍꯟꯒꯦꯕꯣ." ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯈꯝꯕ ꯑꯃꯗꯤ ꯂꯦꯝꯕ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯂꯦꯝꯕꯅ "ꯑꯕꯣꯛ, ꯅꯁꯨ ꯊꯤꯟꯖꯒꯦ꯫ ꯑꯕꯣꯛꯄꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯒꯦꯕꯣ." "ꯏꯅꯦꯕꯨ ꯑꯩꯈꯣꯏꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯍꯩ ꯃꯃꯥ, ꯏꯅꯦꯒꯤ ꯁꯦꯟ ꯈꯔ ꯀꯠꯂꯨꯅꯦ." "ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ꯫ ꯃꯣꯏ ꯄꯥꯕꯨꯡꯒ ꯑꯆꯧꯕꯒꯅ ꯀꯠꯄꯤꯔꯣ꯫ ꯑꯩ ꯁꯦꯟ ꯑꯃꯨꯛꯇ ꯂꯧꯊꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯊꯕ ꯁꯦꯟ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯦꯟ ꯂꯧꯊꯣꯛꯂꯨꯔꯒ ꯈꯝꯕ ꯑꯃꯗꯤ ꯂꯦꯝꯕꯅ ꯄꯤꯁꯛꯄꯨ ꯐꯝꯍꯜꯂꯒ ꯂꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯗꯈꯤꯅꯥ ꯀꯠꯂꯝꯃꯤ꯫ ꯄꯤꯁꯛꯁꯨ ꯃꯊꯛ ꯊꯪꯕ ꯁꯦꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯁꯨ ꯂꯦꯝꯕ, ꯁꯦ ꯅꯪꯒꯤ ꯐꯤꯖꯤꯗꯣ, ꯃꯅꯨꯡꯒꯤ ꯐꯤꯖꯤꯟꯗꯣ ꯑꯗꯨ ꯇꯤꯡꯊꯣꯔꯛꯎ ꯁꯦ꯫ ꯉꯁꯤꯗꯒꯤꯅꯦ ꯏꯁꯨꯒꯤ ꯄꯨꯟꯁꯤꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯋꯥ ꯑꯅꯥ ꯇꯥꯗꯕ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯕ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯍꯤꯡꯖꯔꯣꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯥꯏꯕꯤ ꯄꯤꯁꯛ ꯂꯦꯝꯕꯒꯤ ꯃꯀꯣꯛꯇ ꯅꯟꯊꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯁꯨ ꯄꯤꯁꯛꯄꯨ ꯃꯌꯨꯝꯗ ꯊꯤꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯁꯨꯒꯤ ꯅꯨꯡꯉꯥꯏꯕ ꯀꯨꯝꯍꯩꯗ ꯏꯃꯨꯡ ꯑꯗꯨꯕꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫